Online Manipur YouTube channel asbing bir bayam pum nongpu amuk kahna taram nok seri han badam namaru iba pawam update thamjage ngasi February gi tang tara humdoida ayuk angan badagi pung taraga mathoi makai ta badagi volunteer singa amuk hanna nongbai kap na bada Saibol village Banpi area PS yangang pokpi KPI district ta akan bamong da nongbai kap na bada kuki ama laikidre pamiu edugi maming dem khongin khongsai cycle KPI district aduga miyo yamana sokle haibagi pau phangli hairiba laikhidraba dem khongin khongsai son of PU longkholam khongsai kamu Saichang village island block cycle subdivision Sadar Hills hairiba miyo yasi laikhidre akupa pau phangdre akupa pau phangbaga amuk hanna I update tawjirake ma'am aduga yam maru iba update ama korongan ba khuman dagi lokhachage hojik nongmai munnina tawriba singse sengna kanano haibado sak tak piraga tobiyu 80 sabagi thapuk ama tokpiro ama tawre 80 ama tawre arambai tengol mayam gi taina pham oin leire haina korongan ba khuman na social media da thadorok pasiro na mana haidi aduga mathangi update asina arambai tengol gi control room operator lesram robasan kuyek bidun thador pasiro na makhtang pathoksage hojik mapam singda sakhangdaba singna sangsinduna खुदलाई लाख पासिदा आरामबाई टेंकोल की मिंग सिजन तुन 80 ननी हाइना पाउ संदोकली बासी 80 ग मरी अमत लेना दे आरामबाई टेंकोल दी रे बाक इफ्रूप की दमकता मफम द खुन ngak तुन लेजरी कनागुमबना आरामबाई टेंकोल बुलान ओहन्ना बहोना बिरकनु हाइना लेसरम रोबासन आरामबाई टेंकोल कंट्रोल रूम ऑपरेटर ना थदोर पचेरो नमना हाइरी निंगसिंग बयाबदि इम्फाल ईस्ट डिस्ट्रिक्ट की सगोनमांग पुलिस स्टेशन की मनुंग चनबा खमेलोक सिंह की मनिंग थंगबा सिंगसांग परिंग कुकी मिलिटेन ना बॉम यावना कन बमोंग द लांदाग रखरे मदुदा खुलंगाक पसिंग नसु हंदुना नकल अनि की मरक अकन बमोंग द खुथोक नखरे खुथोक नबगी थौदोक अदु दमिटै खुलंगाक वॉलंटियर अमा सिबग लोइना वॉलंटियर अहम द सोक तुना इम्फाल की रास मेडिसिटी द लाइकन नखरे अमरोमदन इम्फाल ईस्ट डिस्ट्रिक्ट की यांगयांग पोपी पुलिस स्टेशन की मनुंग चनना लैबा Sangaren amasung kainaugi mafam khadasung ase upung tramathoi khara helakpa matamdagi kuki militant singna bom yauna landarakre mitai khulngak pasung nasu handuna nakal ani gi marak ta akan mumung khuthok na badu mitai khulngak pa amasoki ningsing baya badi mafam aside matam khara kuki militant singna nongmai kaplak lepluraba tungda thasi gi taragi numidangdagi kuki militant singna nongmai kappa amuk horakhibani video sing bibagi damangta mayam pum nang po amukan na thagachari ano update ki damangta online manipur YouTube channel asibun subscribe to bidamu thank you